kabui phurupti kabui oina adum leijagani masida third party na ahe afa sabam thokte haina kabui union manipur na thadrokpu zerol amana khangalakle zerol asina makha tarduna hai sahi lisingani henbadagi manipur gi puwari da kabui phurubasi naga oirakhide moirang kanglei rolgi kabui tomba kabui salang maiba naga oirakhide manipur da british lakaba matung akhanga ai saduna larik masa khara phonglambaduna reference lauraga asumbani haijin biaroi kabui phurup masagi customary ngaktuna hingliba phurup amani masida kabui bu american ni germany ni kuki ni amadi naga ni haina haijillaga kabui bu maring marangnaba makha tana miyoi kanglup amatana honaroidabani haina su seroloduna palle manipur kaibagi natraga manipur thugaibagi wafam ado punsi asina leiri makhai oi thokloi haina chief minister n biren singhana phonglukhre har ghar tiranga gamari leinana hafta kamsebungda pangthopa bike rally lamthabagi thoramda saruk yaba lakpada wafam asi phongdokhibani kuki khulda changsiloba miyoi ahum rescue tawkhre lambi lana changlubadagi kangpokpi district manungchana leiba gamgi fai kuki khulda changsiloba miyoi ahum kangpokpi police na rescue tawraba matung semai police station na khusina khre hairi makhoi ahumak yot ki mystery ngaktani hairi kangpokpi police na kanba ngamkhraba miyoi ahum atudi tagiel kolom laikai dagi mangsa tamba muna sing sahi kungamanga apokpa emdanajit sagolban tera lokrakpam laikai dagi kangjam lukhit sing sahi kungamanga apokpa keji tenamadi sagolban tera lokham laikai dagi naurem nongdamba maitei sahi kungamanga laikhidraba apokpa brajamani kawi hairi rokan satka mari leinana youth affairs and sports director na FIR lokhatnaba khangankhre youth affairs and sports ki director T Fulen maitei na thadrokpu serolamagi matungina Patriots Day 2024 thoronga mari leinana kumalamfak tab ground da All Manipur Football Association amphana sinduna rock concert pangthokiba thoramaduga mari leinana FIR ama lokhanaba Imphal Police Station da serol thaduna khangankhre khugada mayagi lam kuki singna yona bohonade Jorsanpur district manungchanba khugada maya da leiba singmai sing kokthoktuna plot on thokloba matung kuki singna yona ba thorang lokhanle haidebula mase plot A amadi plot B haina khaidokle plot amagi size ase 50 feet by 80 feet oi plot A side ki price na lupa lakh ani ga lising yang khai plot B side ki price na lupa lakh ani ni asiguma forest area se kokthoktuna kuki lamhen to hen basingna tawning bata tawriba se thingnaba mari leinaba singi pungning singsinjari arabai tengol gi PRO Robin mangang na so samna thamlong ni madude organizer na wafam am oikhraga artist singa dudi miyoibagi ngakpiba haiba gun aduda ngakpiyu hojik mipung khuding wanarabagi matam asida artist singsu yamna warabani matung manaw amu hanna tawdanaba khara warak watemba kaisukai adubu ka henbadi tawbiranu hiram sida aiga khangna chanaba amata yaude mari chu leinade mi amana mi amagi awaba amadi hojiki oiriba situation asigi yengjaraga nungai taba phongtok sabani aduga viral gi thabak se lepiro thaulai taba yam male masina aikhoi apunbagi lingja sagat padachu yamna masak thihalle asomna Robin mangana thamlagle makha chatarakpada manipur gi irang da laikhidraba BSF person anida gallantry award pi krai laiba asigi humadraga tare soba independence day thorong gi mangoinana manipur da tholiba irang asida Kidraba Border Security Force BSF person anida gallantry award piduna ikai khumnabu utkre laikhidraba BSF person anidudi Constable Narendra Kumar amasung Ranjit Yadav ne Narendra Kumar mamang sahi gi me kunganifan da More town da protester singa muknaba thodokta laikhidabani aduga chamaga humphum doi shuba BSF ki Constable Ranjit Yadav na mamang sahi gi June 3 ta Kangpokpi district ta laikhidabani makhoi ani magna mathauda laikhidaba dubu ikai khumnaduna gallantry award pi khibani